ꯑꯩꯒꯤ ꯏꯅꯥꯎꯁꯤ ꯂꯝꯕꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯀꯤ ꯀꯣꯂꯔ ꯕꯣꯟ ꯑꯁꯤ ꯇꯦꯛꯄꯅꯤ꯫ ꯋꯥꯡꯖꯤꯡꯗ ꯂꯩꯕ ꯑꯣꯖꯥ ꯑꯃꯗ ꯁꯝꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯇꯦꯛꯄꯒꯤ ꯁꯝꯕ ꯂꯥꯛꯄꯗ ꯑꯋꯥꯕ ꯈꯥꯡꯂꯤꯕ ꯃꯇꯧ ꯑꯁꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯤꯡ ꯍꯥꯏꯔꯛꯑꯣ, ꯅꯪꯒꯤ ꯃꯤꯡꯁꯦ? ꯑꯩꯒꯤ ꯃꯤꯡꯁꯦ ꯅꯥꯎꯔꯦꯝ ꯆꯥꯎꯔꯦꯟꯁꯅꯥ ꯀꯧꯋꯦ꯫ ꯅꯥꯎꯔꯦꯝ ꯆꯥꯎꯔꯦꯟꯁꯅꯥ ꯀꯧꯋꯦꯕ꯫ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ? ꯑꯩꯁꯦ ꯍꯟꯗꯛ 6 ꯀꯥꯗꯣꯏꯅꯦ꯫ 6 ꯀꯥꯗꯣꯏꯅꯦ꯫ ꯅꯪ ꯁꯤꯗ ꯂꯥꯛꯏꯁꯦ ꯈꯨꯠꯁꯦ ꯅꯪ ꯀꯩꯗꯧꯕ ꯇꯦꯛꯈ꯭ꯔꯤꯅꯣꯕ? ꯑꯩ ꯈꯨꯠꯁꯦ ꯁꯨꯝ ꯏꯃꯥꯟꯅꯕꯁꯤꯡꯅ ꯒꯣꯜ ꯄꯣꯁ ꯕꯥꯔ ꯍꯥꯏꯕꯗ ꯑꯩꯁꯨ ꯍꯥꯏꯕꯗ ꯄꯣꯁ ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯎꯕ, ꯑꯗ ꯈꯨꯠꯁꯤꯅ ꯍꯨꯃꯥꯡꯁꯨ ꯈꯔ ꯊꯣꯛꯄꯗꯨꯗ ꯌꯥꯟꯕꯗ ꯈꯨꯠꯁꯦ ꯁꯥꯟꯅ ꯇꯥꯔꯒ ꯁꯨꯃꯥꯏꯅ ꯏꯁꯥꯅ ꯅꯜꯂꯒ ꯁꯣꯏꯕꯗꯒꯤꯀꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯦꯕ ꯉꯁꯤꯗꯤꯀꯣ? ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯦ ꯁꯤꯁꯦ꯫ ꯀꯀꯥ ꯁꯟꯕꯤꯕꯗꯒꯤꯀꯣ ꯈꯔ ꯐꯔꯦꯕ ꯅꯠꯇ꯭ꯔꯥ? ꯈꯨꯠꯁꯦ ꯍꯧꯖꯤꯛ ꯁꯦꯝꯕꯗꯒꯤ ꯍꯧꯖꯤꯛ ꯈꯔ ꯍꯥꯏꯕ ꯈꯣꯠꯄꯗꯤ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯈꯔ ꯊꯥꯡꯀꯠꯂꯨꯅꯦ꯫ ꯑꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯅꯪ ꯁꯦꯝꯃꯤꯁꯦ ꯀꯗꯥꯏꯗ ꯁꯦꯝꯃꯤꯅꯦꯕ ꯃꯐꯝꯁꯦ? ꯋꯥꯡꯖꯤꯡꯗ ꯁꯦꯝꯃꯤꯅꯦꯕꯀꯣ꯫ ꯋꯥꯡꯖꯤꯡ ꯀꯀꯥ ꯀꯅꯥ? ꯀꯀꯥ ꯃꯦꯘꯅ꯫ ꯀꯀꯥ ꯃꯦꯘꯅ ꯁꯦꯝꯕꯤꯕꯅꯦꯕ꯫ ꯍꯧꯖꯤꯛ ꯍꯥꯏꯒꯠꯄ ꯈꯣꯠꯄ ꯈꯔ ꯂꯣꯏ ꯅꯨꯡꯉꯥꯏꯔꯦ? ꯆꯥꯛ ꯆꯥꯕ ꯈꯣꯠꯄ ꯌꯦꯠꯅꯤꯅ ꯅꯨꯡꯉꯥꯏꯔꯕ ꯈꯔ? ꯆꯥꯛ ꯆꯥꯕꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯆꯥꯔꯦ, ꯏꯟꯖꯜꯂꯒ꯫ ꯍꯥꯟꯅꯗꯤ ꯉꯝꯃꯝꯗꯦ꯫ ꯁꯔꯨꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡꯇꯣꯏ ꯇꯣꯏꯔꯒ ꯑꯦꯛꯁꯔꯦꯗꯁꯨ ꯑꯝꯇ ꯎꯗ꯭ꯔꯦ, ꯃꯁꯟꯗ ꯆꯪꯁꯤꯟꯕꯩ ꯋꯥꯅꯦ꯫ ꯑꯗꯨꯒ ꯑꯩ ꯍꯥꯟꯅ ꯁꯤꯗ ꯐꯤ ꯑꯃ ꯀꯤꯔꯝꯕꯗꯣ ꯐꯤ ꯀꯤꯕ ꯁꯨꯃꯥꯏꯅ ꯆꯠꯄꯗ ꯁꯤꯁꯨ ꯐꯔ ꯍꯥꯏ, ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯆꯦꯟꯕ ꯈꯣꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯟꯅꯕ ꯁꯥꯟꯅ ꯎꯔꯒ ꯑꯩꯁꯨ ꯁꯥꯏꯀꯜ ꯁꯥꯟꯅꯅꯤꯡꯉꯦ, ꯌꯥꯎꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯊꯛꯇ ꯑꯗꯨꯝ ꯌꯦꯡꯉꯦ꯫ ꯑꯗ ꯑꯩꯈꯣꯏ ꯍꯟꯗꯛ ꯀꯀꯥ ꯃꯦꯘꯅ ꯁꯦꯝꯕꯤꯕꯗ ꯈꯔ ꯌꯥꯔꯦ꯫ ꯌꯥꯔꯦꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯪ ꯈꯨꯠꯁꯦ ꯍꯧꯖꯤꯛꯁꯨ ꯉꯥꯏꯍꯥꯛꯇꯪ ꯁꯤꯡꯂꯤꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯇꯕꯩ ꯄꯥꯏꯗꯣꯏꯅꯤꯗꯅ, ꯑꯗꯨ ꯅꯪ ꯏꯁꯩꯁꯦ ꯏꯁꯩ ꯁꯛꯄ ꯈꯔ ꯍꯩꯌꯦꯅꯁꯨ ꯁꯨꯝ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗ ꯈꯨꯠ ꯁꯝꯕ ꯀꯥꯟꯗ ꯅꯪ ꯅꯁꯥꯁꯦ ꯍꯣꯏ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯥꯎꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯅꯪ ꯈꯨꯠꯇꯨ ꯅꯥꯕꯅꯤꯅ ꯑꯗꯨ ꯏꯁꯩ ꯅꯪꯅ ꯐꯥꯕ ꯏꯁꯩꯗꯣ ꯈꯔ ꯁꯛꯑꯣꯕꯀꯣ ꯍꯣꯔꯦꯟ꯫ ꯌꯥꯕ꯭ꯔꯣ? ꯌꯥꯏ꯫ ꯑꯗꯨꯗꯤꯀꯣ ꯃꯊꯪꯗ ꯈꯨꯠ ꯁꯝꯃꯁꯦ, ꯑꯗꯨꯒ ꯃꯊꯪ ꯄꯥꯏꯔꯀꯥꯟꯗ ꯏꯁꯩꯗꯣ ꯈꯔ ꯁꯛꯂꯛꯄ ꯑꯗꯨꯝ ꯅꯪ ꯇꯟꯖꯥꯗꯨꯒꯤꯀꯣ꯫ ꯑꯣꯀꯦ, ꯑꯗꯨ ꯍꯧꯔꯁꯤ ꯑꯃꯨꯛ ꯁꯝꯕ꯫ खर सलवाई मपान तागे ꯂꯥꯟꯒꯤ ꯂꯥꯟꯕꯨꯡ ꯌꯩꯔꯦ, ꯈꯣꯏꯊꯧ ꯂꯥꯕ ꯆꯤꯐꯦꯡꯂꯦ, ꯂꯥꯏꯔꯦꯟ ꯂꯥꯕ ꯌꯥꯋꯣꯂꯦ, ꯃꯤꯀꯞ ꯊꯣꯛꯂꯧ ꯑꯊꯧꯕ꯫ ꯁꯦ ꯕꯣꯇꯤ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯁꯤ, ꯃꯄꯨ ꯃꯥꯒꯤ ꯊꯧꯁꯤꯟꯅꯤ, ꯃꯥꯂꯪꯕꯅ ꯍꯨꯝꯈ꯭ꯔꯕꯁꯨ ꯆꯠꯀꯦ ꯌꯥꯎꯅ, ꯆꯠꯈ꯭ꯔꯕꯁꯨ ꯍꯧꯔꯛꯐꯝꯗꯤ ꯏꯔꯝꯗꯝꯅꯤ ꯀꯥꯎꯄꯗꯤ ꯍꯥꯗ ꯎꯔꯤ ꯅꯥꯄꯪꯕꯤ, ꯅꯃꯥꯅ ꯀꯧꯏ ꯇꯥꯗꯕꯤ, ꯌꯥꯍꯣ ꯍꯣ ꯌꯥꯍꯣ ꯌꯥꯍꯣ ꯍꯣ, ꯈꯥꯅ ꯋꯥꯡꯅ ꯁꯥꯕ ꯂꯝ, ꯅꯣꯡꯄꯣꯛ ꯅꯣꯡꯆꯨ ꯊꯪꯕ ꯂꯝ, ꯈꯥꯅ ꯋꯥꯡꯅꯗ ꯂꯥꯏꯅꯗ ꯊꯥꯕꯗ ꯌꯧ ꯉꯝꯅꯤ꯫ ꯊꯥꯎꯗ ꯇꯩꯁꯤꯅꯥꯌꯦ ꯅꯪ ꯊꯥꯎꯗ ꯇꯩꯕꯤꯁꯤꯗ ꯃꯈꯨꯠꯁꯤ ꯀꯥꯎꯊꯣꯛꯏꯀꯣ꯫ ꯑꯋꯥꯕ ꯏꯁꯩ ꯁꯪꯅ ꯅꯠꯇ꯭ꯔꯥ? ꯑꯣꯀꯦ꯫ ꯅꯪꯐꯝ ꯂꯩꯇꯕ ꯈ꯭ꯋꯥꯏꯗꯤ ꯇꯥꯡꯕ ꯅꯪꯇꯅꯤ, ꯂꯥꯏꯔ ꯃꯆꯥ ꯀꯌꯥꯅ ꯀꯧꯔ ꯄꯣꯊꯥꯖꯩ, ꯏꯃꯥ ꯏꯃꯥ ꯅꯪꯕꯨ ꯀꯩꯗ ꯂꯣꯠꯄꯒꯦ ꯑꯩꯒꯤ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯅꯪꯕꯨ ꯀꯩꯗ ꯂꯣꯠꯄꯒꯦ ꯑꯩꯒꯤ ꯏꯃꯥ ꯑꯗꯥꯏꯗ ꯍꯦꯟꯅ ꯐꯥꯗ꯭ꯔꯦ꯫ ꯏꯁꯩ ꯑꯇꯣꯞꯄ ꯁꯤꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯉꯥꯡꯗꯁꯨ ꯃꯣꯏ ꯑꯉꯥꯡ ꯀꯩꯅꯣ ꯀꯨꯛꯀꯤ ꯅꯨꯄꯤ ꯍꯥ, AR ꯎꯕ ꯌꯥꯗ꯭ꯔꯤꯁꯦ ꯍꯥ, ꯈꯣꯡꯀꯥꯎꯁꯤ ꯆꯤꯡꯊꯒꯦ ꯍꯥ, ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥ, ꯀꯩꯅꯣ ꯀꯨꯛꯀꯤ ꯅꯨꯄꯤ ꯍꯥ, AR ꯎꯕ ꯌꯥꯗ꯭ꯔꯤꯁꯦ ꯍꯥ, ꯈꯣꯡꯀꯥꯎꯁꯤ ꯆꯤꯡꯊꯒꯦ ꯍꯥ, ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥ, ꯅꯄꯤ ꯁꯦꯠꯄ ꯀꯨꯏꯗ꯭ꯔꯤ ꯏꯖꯠ ꯀꯩꯅꯣ ꯈꯪꯗ꯭ꯔꯤ, ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯏꯔꯤꯁꯦ ꯑꯣꯛꯇꯕꯤ ꯑꯣꯏꯔꯒ ꯁꯥꯗꯣꯡ ꯇꯣꯡꯕꯗꯣ ꯅꯠꯇꯦꯀꯣ, ꯍꯣ ꯑꯣꯛꯇꯕꯤ ꯑꯣꯏꯔꯒ ꯅꯣꯏ ꯅꯣꯛꯁꯟꯒꯅꯨꯅꯦ, ꯃꯌꯥꯝ ꯂꯥꯟꯅ ꯈꯟꯅꯤ꯫ ꯑꯩꯈꯣই ꯑꯉꯥꯡꯁꯦ ꯈꯨꯠꯁꯦ ꯁꯨꯝ ꯈꯨꯠ ꯁꯤꯡꯂꯤꯁꯦ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯒꯤ ꯈꯨꯠꯁꯦ ꯁꯨꯝ ꯁꯝꯕ, ꯏꯁꯩ ꯉꯥꯏꯍꯥꯛ ꯁꯛꯄꯅꯤ ꯃꯥꯁꯦ ꯀꯥꯎꯊꯣꯛꯅꯅꯕ ꯑꯅꯥꯕꯁꯦ ꯀꯟꯅ ꯈꯥꯡꯉꯤꯅꯤ ꯃꯥ ꯏꯁꯩ ꯁꯛꯑꯒ꯫ ꯁꯥꯗꯣꯡ ꯇꯣꯡꯕꯗꯣ ꯅꯠꯇꯦꯀꯣ, ꯑꯣꯛꯇꯕꯤ ꯑꯣꯏꯔꯒ ꯁꯥꯗꯣꯡ ꯇꯣꯡꯕꯗꯣ ꯅꯠꯇꯦꯀꯣ, ꯁꯦ ꯕꯣꯇꯤ ꯀꯨꯛꯀꯤ ꯅꯨꯄꯤ ꯆꯤꯟꯊꯤꯕꯤ, ꯅꯪꯒ ꯑꯩꯒ ꯀꯥꯎꯅꯁꯤ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯁꯤ, ꯁꯤꯐꯥꯏ ꯀꯦꯟꯗꯩ ꯊꯣꯛꯂꯛꯂꯣ ꯅꯥꯄꯤ ꯊꯣꯛꯑ ꯂꯩꯒꯅꯨ, ꯃꯁꯝ ꯈꯔ ꯍꯧꯔꯤꯗꯣ ꯈꯨꯗꯥꯡꯁꯦ ꯂꯥꯏꯗꯣꯛꯀꯦ ꯂꯩꯔꯝꯃꯨꯗꯣ ꯈꯪꯒꯅꯤ ꯁ꯭ꯋꯥ ꯑꯒꯣ ꯁ꯭ꯋꯥ ꯏꯁꯩꯗꯤ ꯌꯥꯝ ꯆꯤꯝꯐꯥ ꯄꯨꯔꯛꯑꯦ ꯃꯥꯁꯦ ꯑꯋꯥꯕ ꯈꯥꯡꯅꯕ ꯍꯣꯠꯅꯕꯗ꯫
ꯈꯨꯠꯀꯤ ꯑꯅꯥꯕꯁꯦ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯁꯦ ꯏꯁꯩ ꯁꯛ ꯁꯛ ꯈꯥꯡꯉꯤꯅꯤ ꯁꯤ ꯑꯉꯥꯡ ꯃꯅꯤꯄꯨꯔ ꯉꯝꯈꯩꯗꯤ ꯀꯥꯏꯍꯜꯂꯣꯏ ꯃꯃꯥ ꯑꯩꯈꯣꯏꯅ ꯏꯈꯤꯅꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯍꯣ ꯀꯪꯂꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯍꯣ ꯃꯩꯇꯩ ꯇꯅꯨꯅ ꯌꯥꯏꯐꯔꯦ ꯍꯣ ꯃꯩꯇꯩꯁꯤꯡꯅ ꯍꯥꯠꯇꯣꯛꯄ ꯀꯨꯀꯤ ꯑꯁꯤꯕ ꯃꯌꯥꯝꯗꯣ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯍꯣꯁꯄꯤꯇꯥꯜ ꯊꯃꯝ ꯂꯩꯇ꯭ꯔꯦ ꯆꯟꯗꯦꯗꯣ ꯁꯤꯕꯨ ꯊꯣꯏꯅ ꯅꯨꯡꯉꯥꯏꯕ ꯁꯤꯕꯨ ꯊꯣꯏꯅ ꯂꯩꯕꯔꯥ ꯂꯩꯕꯅꯤꯗ ꯌꯥ ꯂꯣꯏꯁꯜꯂꯁꯤ ꯁꯤꯗ ꯌꯥꯔꯁꯦ ꯅꯪ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯔꯝꯁꯤꯅ ꯑꯩ ꯃꯤꯡ ꯆꯥꯎꯔꯦꯟ ꯁꯅꯥ ꯀꯧꯋꯦ ꯆꯥꯎꯔꯦꯟ ꯁꯅꯥ ꯑꯣꯀꯦ ꯅꯪ ꯏꯁꯩ ꯁꯨꯝ ꯁꯛꯏꯁꯤꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯉꯥꯛꯇꯪ ꯈꯨꯠ ꯁꯝꯕꯗ ꯀꯥꯎꯊꯣꯛꯅꯕꯅꯤꯀꯣ ꯑꯣꯀꯦ ꯈꯔꯕꯨꯗꯤ ꯅꯥꯅꯤ ꯑꯗꯨꯝ ꯁꯨꯝ ꯐꯔꯛꯇꯣꯏꯅꯦ ꯈꯨꯠ ꯁꯝ ꯁꯨꯝ ꯅꯣꯡꯃꯩ ꯁꯤꯡꯂꯤꯁꯤ ꯈꯔ ꯁꯥꯟꯅꯔꯛꯑꯒ ꯑꯣꯀꯦ